ख्वाई पुनमकपु अहानबमक्तदा MM na taramna ukcheri MM Entertain Manipur ngasi amuk mayamni mafumda puduna lakcheri film asigi maming Thoujal The Truth film asi action romance category gi Manipur gi movie amani film asi 2023 January thada release tawgani haduna khanghan badi laikhrabani adubu hojik phogi oina de release tawba leitri athuba matamda release tawraknagani haibagi thajabadi leije film asi aduki matik fazaba haibadu oigadawri haibasi mayam pumnamakna khangnaduna leirabani film asi da maming leirabi actor kya amasu saruk yari film asi gi producer amasung director na IP khabanu oiri film asi gi assistant director na Nauthi Iro film asigi story na Momosa Hisna film asida marui basaktam langli basingdi Gokul Athokpam Bonem Thokchom Ratana Khetri Mayom film asigi singer na Pusparani Huitro Ras Elangbam Bonem Thokchom Amarjit Lauremba mayam na suhena khangbire film asida yauri bi actor sing asi maming leirabi actor ke amani aduna film asi aduki matik fazaba yengbada nungaiba film ama haibadu oigadawri film asida ulli be action sing asi aduki matik fazaba haibadu oiri film asi aikoina hanu udriba tongan ba mawung ama haibadu oigadawri film asida main character gi saktam langli ba boniam film asida masak chap manaba nupa ani gi saktam langgadawri bani nupa amana khungang da icham chamna leijaba nupa ama gi saktam amana yamna sathiba atopa khungang da gi lakba misak ama oigadawri bani film asida boniam amadi kokolna uliba style asi aduki matik fazaba haibadu oire film asi 2023 gi January thada release tawgani haina khangan badi leikhrabani adubu hojik phogi oina de release tawrukpa leitri Manipur da thokliba irang asina maram oirambasu yari adubu film asi ikoi koidana release tawrakani haibagi thajabadi lei mayam pumnamaksu Thoujal The Truth hariba film asi thorakpa ngaiminarasi